Kakwa ki irang soktuna Rims Hospital ki ICU da laikanari be Narem Sanjita ki sina pokiba angang ki misiga marilena CM kiba JAC ga lainga ka yana purakrai lonan pungkun mari ki ban khudakta ki handokrai sina pokiba angang adu ki pifam thokpa compensation lainga na piba amade Sanjita ki laing bada lawfam thokpa thakdang lainga na lawraga ne hana thajaba pikrai har wafam singa se laikhidraba angang adu ki JAC ki mihut kangbu amada Chief Minister Nongthong Birena thajau pirakibanai JAC ki mihut kangbu udur ngasi nungtil pung mari makhairom tabada Chief Minister Banglo da laktuna Chief Minister ga unaba aduda point taruk yawa memorandum mama pishin ki pung ani rom changna unakiba aduda JAC ki maikai ki thamki wafam sing Chief Minister ga loina na kupna khanar matungda thabak to onthokna na thajau pirakibani hari loina na Chief Minister ga unaru matungda JAC convener N William na paumi sing da phongdo kibada security force sing na miyam gi yaw laksana na hona bada yumlakta tia gas cell amade mogbom kapsinduna aki akhang piba lepna na ba thajaba supirake madu gi mathakta security force ki action da asok apan nanglaw miyam layang baga loina na condition amata yawdana thadok pa yawna lakhotpam thokpa responsibilities khudingmak lenga na lawba kawagi irangda miyam da ka henma thong utkiba security personnel sing chairak piba Rims Hospital gi ICU da layang libi Sanjita gi layang bada lengak na henma miyeng changduna mahusagi punsida halakna na ba hotna bada chapsana responsibilities lawba amasung laikhidraba Sanjita gi angang gi damag laingak na compensation pi ba haiba wafam singa se JAC na Chief Minister gi mafam da thamki har wafam singa se thabak ta onthok nan ge thajaba Chief Minister na pirak la haiba wafam su paumi sing da phongdoki Sanjita gi damak ta mai careness amati mai treatment gi damak ta masigi sanpham punamak khoge laingak na pobirani haina su koi thambirei adana koi punamak lai khurminasi babada oiminasi haiba hom du ma koi thaminare khudong thiba nanglaba angang se mahak su chamana ba miyoiba amagum treat tawira kanda Manipur laingak na mahak gi damak miyoiba amana lainga ki ashoibadagi kay action khrada shoigi bine hane lawira kanda angang sigi compensation chapchana khoi imung ga sinagani hai wakham chima thambire atuga aroibada khoi gi angang sigi mathau mangam chapchana pangthokpa nangna ba haiba tare haiba compensation si imung ga sinarkani hai wakham chim thambire aduna ayamba khoina thamjaba khoi gi demand sing ase fulfill tawbiri haina su khoi je asina lawjara kanda akoina ngasi pung kunmari gi ban asi kaujaba se haiba ban asi chu pung baro phawa kawba ban se khoi khudakta khoi lokthok chere hana khoi lokthok chere